ꯇꯥꯔꯦ ꯆꯣꯠꯂꯦ ꯏꯃꯥꯁꯦ ꯉꯁꯥꯏꯗꯒꯤ ꯂꯧ ꯀꯨꯝꯈꯤꯕꯅꯤ ꯏꯗꯣꯝ ꯆꯥ ꯀꯀꯥꯒꯗꯣ ꯀꯥꯔꯧ ꯌꯥꯗ꯭ꯔꯦ ꯂꯧꯐꯝꯕꯨꯗꯤ ꯎꯆꯤꯟ ꯌꯧꯒꯗꯧꯔꯦ ꯑꯗꯨꯝ ꯆꯥꯛ ꯏꯁꯤꯡ ꯄꯨꯕꯤꯔꯛꯄꯅꯦ ꯁꯤꯗ ꯆꯥꯛ ꯏꯁꯤꯡ ꯁꯤꯗ ꯄꯨꯔꯛꯑꯦ ꯂꯣꯏꯗꯣꯔꯦꯅ ꯂꯧ ꯈꯣꯠꯄꯗꯣ ꯀꯥꯔꯧ ꯌꯥꯗ꯭ꯔꯦ ꯑꯥꯗ ꯀꯔꯥꯏ ꯑꯥꯗ ꯁꯤ ꯂꯥꯞꯅ ꯇꯨꯇꯨ ꯁꯤꯒꯤꯗ ꯂꯩꯔꯤꯁꯦ ꯁꯥꯇꯤꯟ ꯎꯞꯄ ꯂꯩꯔꯤ ꯁꯤ ꯃꯐꯝꯁꯦ ꯁꯤ ꯖꯒꯥꯁꯤꯗꯅꯤꯀꯣ ꯍꯧꯖꯤꯛ ꯁꯤꯗ ꯁꯥꯇꯤꯟ ꯂꯩꯁꯦ ꯁꯤꯗꯅꯦꯕ ꯑꯗꯨꯝ ꯀꯟꯅ ꯁꯨꯔꯤꯁꯦ ꯑꯗꯨꯁꯦ ꯌꯧꯒꯗꯧꯔꯦ ꯁꯤꯗ ꯉꯥꯛꯇꯪ ꯋꯥꯔꯦꯅ ꯆꯥꯛꯁꯤ ꯄꯨꯔꯛꯄꯗ ꯁꯤꯗ ꯌꯨꯝ ꯑꯃ ꯂꯩꯔꯤꯁꯤꯀꯣ ꯑꯁꯤ ꯃꯅꯥꯛꯇꯤ ꯈꯔ ꯀꯨꯝꯊꯔꯒ ꯁꯪ ꯑꯃ ꯂꯩꯖꯩ ꯁꯤꯗ ꯈꯔ ꯀꯨꯝꯊꯔꯒꯅꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯄꯅꯦ ꯒꯥꯔꯤ ꯃꯆꯥꯗꯨꯅ ꯑꯥꯗ ꯂꯩꯔꯤ ꯃꯥꯃꯣ ꯌꯨꯝꯁꯦ ꯑꯁꯤꯗ ꯊꯅꯝꯕꯅꯦ ꯌꯥꯝ ꯁꯥꯡꯉꯤ ꯁꯤꯁꯨ ꯂꯝꯕꯤꯁꯦ ꯃꯌꯥꯏꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯆꯪꯁꯤꯜꯂꯨꯈꯤꯒꯦ ꯃꯌꯥꯝꯇꯣ ꯆꯣꯠꯂꯦ ꯐꯖꯅ ꯌꯧꯗꯣꯔꯦ ꯌꯧꯕꯗꯤ ꯈꯔꯗꯤ ꯋꯥꯠꯂꯤ ꯆꯠꯀꯗꯕ ꯍꯥꯏꯇꯥꯔꯦ ꯂꯨꯝꯃꯦ ꯁꯤꯁꯨ ꯅꯣꯡꯁꯤꯁꯨ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯐꯖꯅ ꯆꯨꯏꯌꯦ ꯉꯁꯤꯗꯤ ꯂꯧꯕꯨꯛꯁꯤꯗ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯃꯣꯏ ꯑꯅꯤ ꯑꯍꯨꯝ ꯀꯀꯥꯒ ꯃꯣꯏ ꯑꯍꯨꯝ ꯈꯛ ꯉꯥꯏꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯒꯥꯔꯤꯁꯨ ꯊꯧꯖꯤꯟ ꯌꯥꯗ ꯅꯥꯜꯂꯦꯕ ꯂꯝꯕꯤꯁꯦ ꯐꯖꯅ ꯆꯪꯉꯨꯒꯤꯒꯦ ꯆꯥꯛꯁꯤ ꯂꯥꯝꯕꯗ ꯂꯣꯏꯔꯝꯃꯅꯤ ꯍꯧꯖꯤꯛ ꯀꯀꯥꯒ ꯏꯗꯣꯝꯆꯥꯒ ꯏꯃꯥꯒ ꯃꯣꯏ ꯑꯍꯨꯝꯁꯦ ꯎꯄꯥꯏ ꯂꯩꯇꯦ ꯊꯤꯟꯖꯜꯂꯨꯈꯤꯒꯦ ꯍꯧꯖꯤꯛꯀꯤ ꯁꯪꯗꯣ ꯁꯤꯅ ꯌꯧꯁꯟꯖꯔꯦ ꯁꯤꯗ ꯂꯩ ꯁꯪꯁꯤꯗ ꯁꯪ ꯌꯧꯔꯅꯤ ꯁꯣꯝ ꯁꯥꯏꯠꯁꯤꯗꯅꯦ ꯁꯤꯗ ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯌꯧꯗꯣꯔꯦ ꯆꯪꯁꯤꯜꯂꯨꯈꯤꯒꯦ ꯑꯃꯨꯛ ꯁꯤꯅ ꯌꯧꯔꯦ ꯑꯥꯎ ꯑꯁꯤꯗ ꯀꯀꯥꯒꯤ ꯒꯥꯔꯤ ꯁꯤ ꯂꯩꯔꯦ ꯇꯣ ꯑꯥꯗ ꯏꯗꯣꯝꯆꯥꯒ ꯏꯃꯥꯒ ꯇꯣ ꯁꯤ ꯂꯩꯔꯤꯁꯦ ꯇꯣ ꯁꯤꯗ ꯂꯩ ꯑꯅꯤꯁꯦ ꯁꯤꯗ ꯂꯩꯔꯤ ꯃꯣꯏ ꯑꯅꯤ ꯁꯨꯔꯤꯁꯦ ꯑꯣ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯀꯥꯔꯧ ꯌꯥꯗ꯭ꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯅꯣꯡꯃꯔꯁꯤꯗ ꯇꯧꯕꯤꯔꯤꯁꯤ ꯌꯦꯡꯉꯣ ꯄꯥꯞꯄꯨ ꯇꯥꯔꯦ ꯁꯤꯕꯨ ꯑꯩꯕꯨ ꯁꯣꯝꯗ ꯃꯣꯏ ꯑꯅꯤ ꯀꯥꯔꯛꯑꯒꯦ ꯆꯥꯛ ꯏꯟꯁꯥꯡ ꯁꯤ ꯂꯩꯔꯦ ꯀꯀꯥ ꯁꯤꯗ ꯂꯩꯔꯦ ꯀꯀꯥ ꯁꯤꯗ ꯂꯩꯔꯝꯃꯦ ꯀꯀꯥ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒꯦ ꯀꯀꯥꯁꯦ ꯑꯃꯨꯛꯇ ꯆꯣꯠꯂꯒ ꯇꯧ ꯂꯩꯔꯝꯃꯤꯁꯦ ꯁꯤꯗ ꯃꯩ ꯊꯥꯔꯒ ꯃꯩ ꯌꯥꯏꯔꯒ ꯎꯄꯥꯏ ꯂꯩꯇꯗꯅ ꯂꯣꯏ ꯆꯣꯠꯂꯦ ꯅꯪꯒꯟꯗꯥꯏꯁꯤ ꯂꯣꯏ ꯆꯣꯠꯂꯒ ꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯀꯥꯔꯛꯑꯒ ꯍꯌꯦꯡ ꯂꯣꯏꯁꯟꯒꯗ ꯂꯧꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣꯁꯦ ꯃꯩ ꯊꯥꯔꯒ ꯃꯩ ꯌꯥꯏ ꯂꯩꯔꯝꯃꯤꯅꯦ ꯂꯣꯏ ꯆꯣꯠꯂꯒ ꯁꯤꯕ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯑꯇꯣꯞꯄꯅꯤꯅꯦ ꯇꯧꯔꯤꯁꯦ ꯀꯀꯥꯗꯨꯅ ꯄꯨꯡꯆꯣꯠ ꯆꯣꯠꯀꯩ ꯊꯅꯝꯃꯒ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣꯁꯦ ꯍꯧꯅꯔꯤꯕ ꯑꯅꯤꯗ ꯆꯣꯠꯂꯒ ꯁꯤ ꯅꯣꯏ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯕꯥꯅꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯅꯠꯇꯦ ꯍꯌꯦꯡ ꯈꯔ ꯋꯥꯠꯄꯗ ꯍꯌꯦꯡ ꯂꯣꯏꯁꯟꯕꯁꯦ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤ ꯌꯦꯡꯉꯨꯅꯦ ꯆꯥꯛꯁꯨ ꯂꯥꯝꯅ ꯂꯣꯏꯔꯝꯃꯅꯤ ꯍꯧꯖꯤꯛ ꯄꯨꯡ ꯌꯦꯡꯉꯣꯕ ꯅꯪ ꯐꯣꯟꯗꯣ ꯄꯤꯔꯣ ꯐꯣꯟ ꯀꯔꯥꯏ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯄꯨꯡ ꯌꯦꯡꯒꯦꯕ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ ꯃꯇꯨꯡꯒꯤ ꯐꯣꯟ ꯑꯝꯇ ꯄꯤꯔꯣ ꯏꯃꯥ ꯀꯔꯥꯏꯅꯣ ꯍꯣꯏꯅꯦ ꯇꯟꯕꯨ ꯆꯥꯔꯁꯨ ꯐꯣꯟ ꯀꯔꯥꯏꯅꯣꯕ ꯄꯤꯔꯣ ꯐꯣꯟꯗꯣ ꯄꯤꯔꯣ ꯂꯧꯊꯣꯔꯛꯑꯣ ꯅꯠꯇꯦ ꯄꯨꯡꯗꯤ ꯌꯦꯡꯒꯦ ꯇꯧꯔꯤꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯄꯨꯡ ꯌꯦꯡꯍꯟꯒꯦ ꯇꯧꯔꯤꯅꯦ ꯌꯦꯡꯉꯨꯁꯦ ꯆꯣꯠꯀꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯁꯦ ꯀꯩꯅꯣꯁꯦ ꯃꯩ ꯊꯥꯔꯒ ꯀꯀꯥꯁꯤꯅ ꯆꯣꯠꯀꯦꯅꯦꯕ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯇꯧꯔꯝꯃꯤ ꯐꯤꯕꯝꯁꯤ ꯌꯦꯡꯉꯨꯁꯦ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛ ꯄꯨꯡ ꯌꯦꯡꯉꯣ ꯄꯨꯡ 1:52 ꯆꯠꯂꯦꯕ ꯍꯧꯖꯤꯛ ꯌꯦꯡꯉꯨꯅꯦ ꯉꯁꯤꯒꯤ ꯌꯦꯡꯉꯨꯅꯦꯁꯦ ꯁꯣꯝꯗꯗꯤ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯌꯦꯡꯉꯨꯅꯦ ꯍꯥꯞꯆꯜꯂꯣ ꯐꯣꯟꯗꯣ ꯎꯔꯣꯛ ꯃꯦꯠꯄꯗꯣ ꯆꯥꯛ ꯆꯥꯕ ꯍꯧꯗꯣꯏꯔꯦ ꯍꯧꯖꯤꯛ ꯍꯥꯎꯕ ꯍꯥꯎꯇꯕ ꯉꯁꯤꯒꯤ ꯏꯟꯖꯥꯡ ꯉꯥ ꯀꯧꯇꯥ ꯈꯤꯇꯪ ꯊꯣꯡꯉꯛꯄꯅꯤ ꯏꯟꯖꯥꯡꯁꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯉꯁꯤꯒꯤꯁꯦ ꯏꯔꯣꯟꯕꯒ ꯁꯤ ꯂꯩꯔꯦ ꯌꯦꯔꯨꯝꯒꯁꯦ ꯑꯃꯃꯝ ꯇꯣꯡꯍꯜꯂꯤ ꯍꯩꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯀꯩꯅꯣꯗ ꯄꯤꯔꯣꯅꯦ ꯀꯀꯥꯒꯤ ꯃꯩ ꯀꯪꯈꯠꯂꯦ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤ ꯑꯩ ꯆꯥꯔꯃꯤꯅ ꯃꯣꯏ ꯚꯤꯗꯤꯑꯣ ꯅꯝꯒꯗꯕꯅꯤ चारो तो थांगलो अम्मे वाइधर
자. mấy người gái sao im lặng không có các bây giờ anh giảm Ada piyo. Apa udah ismaina mai ya raga lau ta sak sa am phang jaram ma. Ngasi to si asin phang e. Nong mar khida nong ju ka pa da re sa ora je no je. Sa re ni sa thing ya to long le. Sa. Lau khalam mi sa test tor me thom ro kan ta. Khoi man ta pa non de ka di nga ma tum je tumin hura li ra khang di. hào đấy nổ mà sẽ ra bây giờ đi mày mà hào đi ba Sa. Ora yim da laga yela ka nong jaros. Adun phan. Nong di ka ji pa da re hang e. Moi sa kan sa re te dom sa ga. Sa kan ho je locally. Ka si le. Ada. Ka le ga. Mấy cái thay dài cái xa được ra thì nó phải lấy ngon mà ta sao tôi sẽ làm như sinh hoạt không có gì đây đâu thiệt có được nhà sinh hoạt này làm được thiệt đấy cái thì sinh này thôi sinh khai đi phòng này thả ra lưu ý thả ra lại thả cái sợi này sao mà tôi mà bay cái này đi đây dùng tàu về nhà cái xe tàu cái ngang mình biết luôn rồi cái ngang mình mà phútไปmà hi cái ngang ra tôi sang cái nó mà su sang với nhà này à giờ nó phi nữa mà phải cái mà su sang với nhà này Aduh aja. Sa. Hang bukan sekarang 5 menit. Dari aja. Ikut jalan. nó giảm nhau nhiều quá rồi U mà khá thì có gì mọi sao thì tôi. Itom sai cái sao thì si u gì mà khá thì. Xin. U aja thazan bagi karena baca u tha bagi phần người nè môi mà khá đó môi mà phá lông tàng ấy nè môi nào mà khôi mà phá lông tàng thì khôi nó thà dần đi sẽ đi đồ đấy sao nhưng mà những cái gì mà cứ có số là tàu rồi chứ phải bác làm bên này cho nên nó chỉ là có những hiệu quả thật ra mình đang mà hiện tại giảm mà Nhằm lần ngoài bữa nào xong 그래. 위험도 불어. 아동 탄걸로네. 그 신가사이 아동 뭐지 야우부디 암 야우드레 보고 복당하네 보다. 나사이 메히 야우디 좀 사나이 바복거든. 아도가 아동 뭐지 메히 같은 아이름이 마람디 강드레. 마람디 우 마카다 사로 베다 사니 노므럭다. Mấy tha thì chạy như mấy phải dân thôi sao nôm chứ tôi giữ khá là hàng này con cái gì như khá xiên màu đấy cái xe cũ cái gì chỉ mang thôi chứ sao dài mà sai rồi tên mà sao lộc phẩm thì nó có cái xe sao sống chắc rồi xe sarang phát kia lộc có là tên em sống hoàng một cái tên xe kia là chỉ hoàng một som jin shalom lo kon hai phoi ge unari ma sai sinai tar om sai sida medium ta le om group le kana aduga ngoi sida si u ji ma kha ji mo ne sa ji tàu ji ka sinh kan thì ra to phải ho tao ji cũng sẽ mong cần sẽ lì vậy may tốt bây giờ sáng tôi ở nông sớm tới nông sáng rồi đấy xác sụt khá là sân rồi mà sẽ là một vài lý mina linh dân cái gì nó cắn tàu đều không ăn ngay tàu đi đâm sao thì cắn ngay mình đi sang cái đấy cả rồi
ꯑꯩꯁꯨ ꯉꯥꯛꯇꯪ ꯀꯨꯝꯊꯔꯨꯏꯒꯦ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯐꯤꯕꯝꯁꯦ ꯑꯣꯀꯦ ꯆꯪꯁꯤꯟꯁꯤ ꯍꯥꯜꯂꯤꯉꯝꯕ ꯃꯐꯝꯗꯣ ꯂꯣꯏꯍꯧꯗꯕ ꯃꯆꯦꯠ ꯈꯔ ꯂꯩꯕꯅꯦ ꯑꯁꯥ ꯑꯀꯟ ꯐꯩꯗꯣꯝꯁꯤꯗ ꯑꯗꯣ ꯐꯣꯠꯆꯟꯕꯅꯦꯕ ꯃꯐꯝ ꯖꯒꯥꯗ ꯑꯝꯇ ꯆꯪꯁꯤꯜꯂꯨꯈꯤꯒꯦ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯂꯧ ꯑꯗꯨꯝ ꯆꯥꯅ ꯏꯃꯥ ꯍꯣꯏ ꯂꯧ ꯂꯤꯡꯕ ꯍꯧꯖꯤꯜꯂꯦ ꯑꯀꯥꯁ ꯂꯩꯔꯦ ꯅꯨꯡꯁꯥꯁꯤꯁꯨ ꯀꯟꯅ ꯁꯥꯗꯣꯔꯛꯑꯦ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯨꯡꯁꯤꯠꯀꯥꯁꯦ ꯐꯖꯅ ꯁꯤꯜꯂꯒ ꯏꯪꯅ ꯇꯞꯅ ꯆꯥꯛꯆꯥꯔ ꯃꯇꯨꯡꯁꯤꯗ ꯅꯨꯡꯁꯥꯒ ꯁꯥꯗꯣꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯧꯖꯤꯛ ꯃꯇꯦꯛꯁꯤꯒ ꯉꯥꯏꯔꯦ ꯀꯥ ꯂꯦꯞꯄꯤꯕ ꯁ꯭ꯋꯥꯏꯗꯒꯤꯅ ꯑꯩꯈꯣꯏ ꯃꯈꯣꯏ ꯂꯩꯔꯤꯕ ꯁꯥꯏ ꯃꯇꯦꯛꯁꯦ ꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯩ ꯁꯤ ꯉꯁꯥꯏ ꯑꯩ ꯉꯁꯥꯏ ꯁꯪ ꯑꯃ ꯂꯥꯛꯄ ꯎꯠꯄꯗꯨ ꯁꯤ ꯁꯪꯗ ꯁꯤ ꯂꯩꯔꯦ ꯃꯌꯦꯛ ꯁꯦꯡꯉꯦ ꯑꯗꯨ ꯒꯥꯔꯤꯅ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯉꯁꯥꯏ ꯑꯥꯗ ꯈꯥꯝꯃꯨꯕꯗꯣ ꯑꯣꯀꯦ ꯂꯣꯏꯁꯤꯜꯂꯒꯦ ꯐꯅꯌꯥꯝ ꯂꯤꯡꯁꯤꯜꯂꯦ ꯏꯆꯝꯆꯥꯒ ꯏꯃꯥꯒ ꯍꯧꯖꯤꯛ ꯀꯟꯅ ꯂꯦꯝꯃꯤ ꯑꯩꯈꯣꯏ ꯃꯥꯅ ꯍꯧꯖꯤꯛ ꯂꯦꯞꯄꯒ ꯄꯣꯊꯥꯔꯤ ꯂꯤꯡꯁꯤꯜꯂꯦ ꯅꯨꯡꯁꯥꯁꯨ ꯐꯖꯅ ꯂꯤꯡ ꯀꯀꯥꯅ ꯁꯣꯝꯗ ꯂꯩꯔꯦ ꯃꯇꯦꯛ ꯈꯤꯖꯤꯛꯇ ꯉꯥꯏꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩ ꯁꯨꯕ ꯍꯧꯗ꯭ꯔꯤꯕꯣ ꯂꯤꯡꯕꯁꯦ ꯍꯧꯖꯤꯛ ꯎꯆꯤꯟ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯇꯠꯁꯤ ꯈꯛꯇ ꯉꯥꯏꯁꯜꯂꯛꯑꯦ ꯁꯤꯒꯤ ꯃꯇꯠ ꯁꯥꯏ ꯃꯇꯠꯁꯤ ꯁꯥꯏꯐꯥꯎ ꯐꯅꯌꯥꯝ ꯂꯤꯡꯖꯔꯦ ꯍꯧꯖꯤꯛ ꯏꯗꯣꯝꯆꯥꯒ ꯏꯃꯥꯒ ꯀꯀꯥꯒ ꯀꯟꯅ ꯂꯤꯡꯉꯤ ꯃꯇꯠꯁꯤꯒ ꯉꯥꯏꯁꯜꯂꯦ ꯂꯣꯏꯔꯛꯀꯗꯧꯔꯦ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯀꯗꯧꯔꯦ ꯅꯨꯃꯤꯠ ꯊꯣꯛꯑꯝꯕꯗꯣ ꯍꯧꯖꯤꯛ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯗꯧꯔꯦ ꯃꯝꯁꯤꯜꯂꯛꯀꯗꯧꯔꯦ ꯁꯥꯏ ꯃꯇꯦꯛꯁꯤꯅ ꯆꯞ ꯆꯥꯔꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯌꯥꯏꯐꯔꯦ